ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯕꯕꯥꯁꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥꯗ ꯂꯤꯚꯔꯒꯤ ꯆꯥꯎꯅ ꯑꯅꯥꯕ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯩꯅꯕ ꯊꯝꯈ꯭ꯔꯕ ꯅꯤꯁꯥ ꯍꯥꯏꯔꯤꯁꯤꯗꯤ ꯍꯦꯛꯇ ꯊꯥꯗꯣꯛꯄꯗꯤ ꯋꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯗꯗꯥꯒ ꯑꯩꯒꯅ ꯋꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯉꯁꯨ ꯐꯔꯛꯑꯦ ꯑꯃꯨꯛ ꯊꯛ ꯑꯃꯨꯛ ꯍꯦꯛ ꯗꯣꯛꯇꯔꯗ ꯄꯨꯈꯠꯄ, ꯑꯗꯨꯒ ꯐꯔꯛꯑꯒ ꯑꯃꯨꯛ ꯍꯦꯛ ꯊꯛꯄ, ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯕꯥꯁꯤ ꯃꯁꯥꯗꯨ ꯅꯥꯔꯐꯥꯎ ꯌꯨ ꯁꯨꯝ ꯊꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯔꯁꯨ ꯀꯟꯕ ꯉꯝꯃꯝꯗꯦ꯫ ꯕꯕꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯁꯨ ꯃꯧ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯝꯃꯦ ꯍꯥꯏꯗꯅ ꯁꯤꯔꯦ ꯇꯧꯅꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯨꯃꯥꯡꯗ ꯊꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯤꯉꯩ ꯅꯨꯃꯤꯠꯇꯣ ꯂꯩꯀꯥꯏꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯃꯌꯥꯝꯁꯨ ꯃꯁꯥ ꯃꯁꯥꯗ ꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯁꯦꯕꯥ ꯐꯪꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯁꯨ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯗ ꯁꯨꯝꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯀꯝꯅ ꯇꯥꯍꯧꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ꯫ ꯂꯩꯀꯥꯏꯁꯤꯗ ꯅꯣꯡꯃꯇꯗ ꯃꯤ ꯑꯅꯤ ꯂꯩꯁꯜꯂꯛꯇꯕꯒꯤꯔꯁꯨ ꯈꯪꯗꯦ, ꯃꯅꯤꯡ ꯃꯌꯥ ꯌꯦꯅꯈꯥ ꯌꯦꯅꯈꯨꯟ ꯁꯣꯛꯄꯔꯦꯠ ꯑꯃꯨꯛꯇꯕꯨ ꯇꯝꯅꯔꯤꯔ ꯈꯪꯄꯣꯠꯇꯦ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯕꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯡꯇꯣꯛꯑꯒ ꯊꯝꯃꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯀꯩꯅꯣ ꯑꯁꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯦ, ꯑꯁꯤ ꯅꯣꯏ ꯎꯗ꯭ꯔꯣ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯎꯔꯝꯗꯦ꯫ ꯍꯟꯖꯟ ꯅꯨꯄꯥ ꯑꯗꯨꯅ ꯕꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣꯃ ꯂꯦꯞꯄꯦ ꯍꯥꯏꯗꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯍꯟ ꯈꯔꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯤ, ꯅꯪꯅ ꯎꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ꯫ ꯑꯗꯨꯃꯥꯏꯅ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯕꯒꯤ ꯃꯍꯨꯠ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯀꯤꯒꯅꯣ, ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯎꯔꯤꯗꯣ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯍꯪꯉꯝꯃꯤ꯫ ꯃꯃꯤꯠꯇ ꯀꯩꯅꯣ ꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯨꯄꯤꯅꯤ ꯇꯥꯏꯕꯣꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯁꯤ, ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯍꯧꯅ ꯀꯞꯄ ꯈꯣꯡꯕ ꯇꯧꯔꯛꯏ꯫ ꯃꯌꯥꯝꯁꯨ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯛꯄꯗꯒꯤ ꯊꯨꯅ ꯕꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯧ ꯇꯧꯗꯅ ꯃꯪꯐꯧ ꯕꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯗ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯅꯨꯃꯤꯠꯇꯨꯗ ꯁꯤꯕꯅꯤꯅ ꯕꯕꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪꯗꯗꯤ ꯄꯣꯠꯂꯣꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯨꯗ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯨꯗ ꯑꯣꯏꯅ ꯄꯣꯠꯂꯣꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯈꯤꯇꯪꯁꯨ ꯁꯥꯡꯉꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯗꯨ꯫ ꯕꯕꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯆꯨꯔꯝꯃꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯗ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯏꯃꯥꯁꯨ ꯏꯆꯦꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯁꯨꯃꯥꯡꯗ ꯀꯩꯅꯣ ꯂꯣꯏꯁꯜꯂꯒ ꯂꯩ, ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯋꯥꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯒꯤ ꯃꯤ ꯈꯔ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤꯗ ꯂꯩ꯫ ꯗꯗꯥꯒ ꯑꯩꯒ ꯁꯨꯃꯥꯡꯗ ꯀꯩꯅꯣ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯃꯥꯟꯗꯕ, ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯨ ꯃꯥꯟꯗꯕ, ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯥꯏꯗ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯅꯨꯄꯥ ꯅꯨꯄꯤ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯕꯣꯕꯤ ꯀꯩꯅꯣꯅꯦ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯀꯞꯄꯤꯁꯤꯕꯣ? ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯩꯅ ꯇꯧꯔꯤꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯊꯣꯡꯒꯥꯟꯂꯣꯝꯗ ꯑꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯗꯤ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯗꯗꯥ ꯃꯤꯗꯤ ꯂꯩꯕ ꯎꯗꯦ, ꯑꯗꯨꯒ ꯁꯨꯝ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ, ꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯏꯕꯣꯕꯤ ꯉꯥꯏꯈꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯑꯣꯡ ꯑꯃꯅꯤ, ꯂꯩꯀꯥꯏꯁꯤꯗ ꯑꯃꯁꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯦ, ꯑꯗꯨꯒ ꯕꯕꯥꯁꯨ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯔ ꯀꯟꯗꯣꯔꯤ, ꯅꯪꯁꯨ ꯊꯣꯡꯒꯥꯟꯗ ꯊꯣꯛꯎꯔꯅꯨ, ꯀꯔꯤꯅꯣꯃꯅꯤ ꯃꯁꯤ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯒ ꯑꯩꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯜ ꯑꯃꯁꯨ ꯗꯗꯥꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯪꯉꯛꯏ, ꯅꯆꯤꯟ ꯅꯅꯥꯎ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯗꯗꯥꯒ ꯑꯩꯒꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯅꯩ, ꯑꯗꯨꯒ ꯗꯗꯥꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯥꯃ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯁꯨꯝ ꯀꯞꯄ,
ꯑꯗꯨꯗ ꯀꯅꯥ ꯑꯣꯏꯖꯥꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯕꯣꯕꯤꯒ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯇꯧꯔꯝꯃꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯦ ꯅꯣꯏ ꯊꯨꯅꯨ, ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯅꯩ, ꯀꯔꯥꯏꯋꯥꯏꯗꯅꯣꯅꯦ ꯅꯣꯏꯅ ꯀꯞꯄꯤ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯄꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯎꯕꯗ ꯕꯕꯥꯒꯤ ꯊꯋꯥꯏꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯁꯨꯝ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯨ ꯑꯍꯜ ꯑꯗꯨꯅ ꯎꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨ ꯄꯥꯈꯠꯈꯤꯗꯅ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛ ꯃꯄꯥꯗ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ, ꯃꯪꯂꯅꯦ ꯑꯩꯅ ꯉꯁꯤ ꯎꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯃꯗ ꯗꯗꯥꯒꯩꯒꯅ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯗ ꯗꯗꯥꯒꯩꯒꯁꯨ ꯃꯥꯃ ꯀꯩꯅꯣ ꯎꯔꯤꯗꯨꯕꯨ ꯍꯥꯏꯗꯅ ꯗꯗꯥꯒꯩꯒꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯋꯥꯒ ꯉꯥꯡꯉꯝꯗꯅ ꯄꯔꯞ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗꯒꯤ ꯐꯥꯎꯗꯣꯛꯑꯒ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ, ꯃꯥꯃ ꯕꯤꯖꯣꯏꯁꯤꯕꯨ ꯀꯔꯤ ꯎꯔꯕꯖꯥꯠꯅꯣ, ꯑꯗꯣ ꯏꯕꯣꯕꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤꯁꯨ ꯃꯅꯨꯡꯗ ꯆꯪꯉꯁꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯛꯑꯅꯤ, ꯃꯅꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯗꯗꯥ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯗꯗꯥꯒꯩꯒ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯑꯃꯨꯛ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯊꯝꯕ ꯊꯨꯝꯃꯣꯛꯀꯁꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯃꯈꯥꯗ ꯍꯦꯛꯇ ꯑꯣꯟꯊꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤꯗ ꯂꯩꯀꯥꯏꯒꯤ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯨ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯏꯃꯥꯅ ꯏꯃꯨꯡꯁꯦ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯗꯗꯥꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤ꯫ ꯏꯆꯟꯅꯨꯄꯤꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯗꯤ ꯊꯣꯛꯈꯤꯕ꯭ꯔꯥ? ꯏꯃꯥ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯩ ꯋꯥꯅꯣ ꯍꯪꯉꯨ? ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯒꯦ, ꯃꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯩ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ, ꯀꯩꯕꯨ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯅꯣꯏ ꯃꯅꯤꯡꯒꯤ ꯃꯥꯃꯅ ꯀꯩꯅꯣ ꯎꯏ ꯍꯥꯏ, ꯑꯗꯨꯗ ꯏꯃꯥꯅ ꯁꯨꯝ ꯍꯪꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯗꯗꯥꯒꯩꯒꯅꯗꯤ ꯀꯔꯤꯃꯇ ꯎꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯨꯝꯅ ꯍꯥꯏꯗ꯭ꯔꯤꯕꯗꯨ ꯏꯃꯥꯒꯩꯒꯤ ꯅꯥꯛꯇ ꯏꯆꯟꯅꯨꯄꯤꯁꯨ ꯂꯩ, ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯩꯅꯔꯨꯕꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯏꯅ ꯏꯃꯥꯗ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯆꯟꯅꯨꯄꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯊꯨꯝꯃꯣꯛ ꯂꯣꯡꯊꯣꯛꯈ꯭ꯔꯤꯕꯗꯨ ꯃꯤꯅ ꯍꯥꯏꯕꯗ ꯇꯝꯅꯔꯤꯅꯤ ꯍꯥꯏ, ꯑꯩꯗꯤ ꯀꯤ ꯍꯣꯔꯦꯟ ꯇꯨꯝꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯍꯦ, ꯉꯁꯥꯏꯒꯤꯗꯨꯗꯤ ꯅꯨꯡꯁꯤꯠꯅ ꯇꯧꯕꯗꯨꯕꯣ, ꯆꯠꯂꯣ ꯀꯤꯔꯨꯅꯨ, ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯨꯁꯨ, ꯏꯆꯦ ꯗꯗꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯀꯔꯤꯃꯇ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕ ꯂꯥꯛꯑꯦ, ꯅꯆꯦꯗ ꯆꯥꯛ ꯊꯤꯍꯜꯂꯨ, ꯑꯗꯨꯒ ꯅꯣꯏ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ, ꯏꯃꯥꯗꯤ ꯀꯣꯟꯅ ꯆꯥꯒꯦ, ꯅꯣꯏꯗꯤ ꯉꯔꯥꯡꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯑꯃꯇ ꯈꯪꯉꯝꯃꯔꯣꯏ, ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯟꯅ ꯇꯨꯝꯅꯔꯣ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯁꯨ ꯒꯦꯠ ꯍꯥꯡꯇꯣꯛꯈꯤꯕ ꯃꯈꯣꯟꯗꯤ ꯇꯥꯔꯒ ꯏꯃꯨꯡꯗ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯉꯛꯇꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯀꯩꯅꯣꯅꯦ ꯗꯗꯥꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯣ, ꯑꯩ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯔꯤꯉꯩ ꯗꯗꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯅꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯏꯆꯦꯅ ꯊꯤꯅꯕ ꯇꯧꯔꯤ, ꯀꯩꯅꯣ ꯒꯦꯠ ꯍꯥꯡꯇꯣꯛꯈꯤꯕꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯒ ꯆꯪꯉꯛꯄꯅ ꯍꯧꯖꯤꯛꯇ ꯆꯪꯉꯤꯗꯨꯅ ꯍꯪꯉꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ, ꯃꯪꯗ ꯃꯩ ꯊꯥꯜꯂꯨꯕꯅꯦ, ꯑꯗꯨꯒ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯔꯞ ꯆꯪꯉꯛꯄ ꯌꯥꯄꯣꯠꯇꯦ, ꯏꯁꯥꯗ ꯃꯩ ꯅꯨꯡꯒꯣꯛ ꯊꯣꯛꯑꯒ ꯆꯪꯉꯛꯏꯅꯦ, ꯆꯥꯛꯇꯣ ꯑꯩꯒꯤꯁꯨ ꯊꯤꯔꯣ ꯍꯥꯏꯌꯨ, ꯆꯥꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯆꯦꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛꯇꯣ ꯄꯔꯦꯡ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯁꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯒꯤꯠ ꯒꯤꯠ ꯅꯃꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯏꯆꯦꯅꯁꯨ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯔꯤꯖꯥꯔꯣ, ꯃꯄꯥꯟꯗ ꯊꯣꯛꯈꯤꯖꯥꯔꯣ ꯏꯃꯥ ꯅꯪꯂꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯀꯔꯤꯃꯇ ꯈꯨꯝꯃꯛꯇꯦ꯫ ꯗꯗꯥꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ, ꯅꯨꯡꯁꯤꯅ ꯑꯣꯏꯔꯝꯒꯅꯤ, ꯆꯥꯔꯣ ꯆꯥꯛꯇꯣ ꯁꯠ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯅꯤꯡꯊꯣꯡꯁꯦ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯒꯤꯠ ꯒꯤꯠ ꯏꯜꯂꯛꯄ ꯅꯃꯛꯄ ꯑꯃꯃꯨꯛ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯅꯤꯡꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯤꯡꯊꯣꯡꯗꯣ ꯑꯃꯨꯛ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅꯁꯨ ꯀꯔꯤ ꯂꯩꯔꯝꯃꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯀꯔꯤꯃꯇ ꯂꯩꯔꯝꯗꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯤ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯏꯃꯥꯗꯤ
ꯐꯃꯨꯡꯗ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯟꯗ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦ, ꯆꯠꯂꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯥꯝꯗ꯭ꯔꯦ, ꯅꯣꯏ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯄꯣꯊꯥꯔꯨꯔꯣ ꯅꯣꯏꯁꯨ ꯋꯥꯔꯝꯃꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯗꯣ ꯍꯥꯏꯔꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯣꯕꯤ ꯉꯔꯥꯡꯗꯤ ꯂꯩꯀꯥꯏꯁꯤ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯅꯩ, ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯏꯃꯨꯡꯗꯨꯗꯁꯨ ꯇꯝꯅꯕꯗ ꯉꯔꯥꯡꯗꯤ ꯀꯨꯝꯍꯩ ꯑꯃ ꯇꯥꯈꯤ ꯍꯥꯏꯅꯩ꯫ ꯑꯗꯣ ꯏꯃꯥꯗꯤ ꯃꯥꯏ ꯀꯥꯗ ꯀꯩꯗꯧꯍꯧꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯏꯃꯥꯗꯤ ꯀꯞꯍꯧꯔꯤꯕꯅꯤ, ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯕꯕꯥ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯔꯗꯤ ꯇꯧꯈꯤꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯕꯣꯕꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ, ꯑꯗꯣ ꯇꯨꯝꯃꯣ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯍꯥꯏꯗꯅ ꯗꯗꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯇꯨꯝꯅꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯗꯤ ꯀꯤꯖꯩ ꯍꯥꯏꯗꯅ ꯏꯆꯦꯒ ꯇꯨꯝꯃꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤ ꯑꯍꯥꯟꯕꯗ ꯃꯤ ꯑꯃꯅ ꯒꯤꯠ ꯒꯤꯠ ꯅꯝꯃꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯕꯕꯥꯒ ꯈꯣꯟꯖꯦꯜ ꯃꯥꯟꯅꯕ ꯑꯃꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨ ꯇꯥꯔꯛꯄꯗ ꯏꯁꯥꯗ ꯄꯥꯈꯠꯈꯤꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯅꯥꯅꯣ ꯀꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯁꯨ ꯁꯨꯝ ꯒꯤꯠ ꯒꯤꯠ ꯅꯝꯃꯒ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯡꯉꯣ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯝ ꯀꯧꯗꯨꯅ ꯂꯩꯈꯤ꯫ ꯀꯤꯔꯛꯇꯅ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯇꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯦꯒ ꯏꯆꯟꯅꯨꯄꯤꯒ ꯏꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯇꯥꯁꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯛꯎꯅꯨ ꯑꯐꯠꯇꯕ ꯂꯥꯏꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯛꯆꯈꯤꯅꯤ꯫ ꯏꯕꯨꯡꯉꯣ ꯅꯆꯤꯟ ꯅꯅꯥꯎ ꯇꯨꯝꯃꯨꯔꯣ, ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯗꯗꯥꯅ ꯑꯃꯨꯛ ꯏꯃꯥ ꯑꯁ ꯑꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯗ, ꯇꯨꯝꯕꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯔꯣꯏꯃꯦ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯑꯩ ꯇꯨꯝꯃꯨꯔꯅꯤ, ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯣꯏ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯕꯦꯝꯃ ꯃꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯇꯧꯍꯩꯗꯦ, ꯇꯨꯃꯤꯟꯅ ꯇꯨꯝꯃꯨ ꯅꯣꯏꯁꯨ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯀꯤꯅ ꯀꯤꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯕ ꯃꯇꯨꯡ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯗꯗꯥ ꯏꯃꯥꯟꯅꯕ ꯈꯔ ꯉꯁꯤꯗꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯍꯟꯒꯦ, ꯏꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯏꯕꯣꯕꯤ ꯏꯀꯥꯏꯗ꯭ꯔꯣ, ꯑꯗꯨꯕꯨ ꯈꯪꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ, ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯕꯨꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯗ ꯑꯩꯁꯨ ꯇꯟꯗꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯣꯏꯗ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯍꯣꯔꯦꯟꯁꯦ ꯏꯃꯥꯟꯅꯕ ꯈꯔ ꯀꯧꯔꯒꯦ, ꯑꯗꯨꯒ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯔꯒꯦ, ꯏꯀꯥꯏꯔꯨꯅꯨ ꯏꯀꯥꯏꯕ ꯌꯥꯄꯣꯠꯇꯦ, ꯁꯤ ꯌꯧꯔꯒꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯅ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯣꯏꯗꯁꯨ ꯁꯦꯡꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯍꯣꯔꯦꯟꯗꯣ ꯅꯣꯏꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯑꯒꯦ, ꯑꯗꯣ ꯃꯍꯤ ꯃꯅꯥꯏꯗꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯍꯜꯂꯨ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯍꯣꯔꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯤꯡꯗꯣ ꯂꯦꯛꯄ ꯆꯠꯂꯁꯤ ꯃꯌꯥꯝ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯑꯩꯈꯣꯏꯒꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯅꯔꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯁꯦꯡꯅ ꯋꯥꯔꯤꯗꯣ ꯍꯥꯏꯕꯗ ꯏꯃꯥꯅꯁꯨ ꯐꯔꯦ ꯐꯔꯦ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄꯤꯔꯕꯅꯤꯅ ꯃꯣꯏꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯃꯄꯥꯟꯗ ꯂꯩꯃꯤꯟꯅꯔꯦ, ꯃꯔꯝꯗꯤ ꯏꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯣꯏꯅ ꯃꯄꯥꯟꯗ ꯇꯨꯝꯍꯜꯂꯒ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯕꯗꯣ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯑꯐꯥꯎ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯌꯥꯝ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯃꯣꯏ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯍꯥꯝꯐꯝ ꯁꯤꯟꯇꯦꯛꯁ ꯈꯤꯜꯂꯒ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯁꯠꯂꯥꯎꯅ ꯆꯠꯈꯤꯕ ꯑꯃ ꯑꯩꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯇꯅ ꯎꯕꯅꯤ, ꯏꯃꯥꯟꯅꯕ ꯃꯈꯣꯏ ꯑꯇꯩꯁꯤꯡꯗꯤ ꯑꯃꯠꯇ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯃꯣꯏꯗ ꯃꯗꯨ ꯇꯝꯗ꯭ꯔꯦ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇꯝꯃꯨꯔꯒꯁꯨ ꯃꯣꯏ ꯊꯥꯖꯕ ꯊꯥꯖꯗꯕ ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ꯫ ꯃꯣꯏꯁꯦ ꯀꯤꯈꯤꯅꯤ ꯈꯟꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗꯁꯨ ꯑꯩꯁꯦ ꯀꯤꯗꯅ ꯃꯥꯏꯁꯦ ꯁꯨꯡꯂꯩ ꯂꯩꯊꯣꯛꯑꯝꯗꯦ꯫ ꯀꯣꯟꯅ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯝꯃꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯁꯜꯂꯨꯕꯗ ꯐꯨꯠ ꯐꯥꯠ ꯆꯪꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ, ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦ, ꯀꯣꯟꯅ ꯑꯗꯣꯝꯅ ꯃꯥꯁꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯁ꯭ꯋꯥꯏꯗ ꯀꯅꯥ ꯂꯩꯒꯦ, ꯃꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯣꯏꯔꯤꯅꯤ, ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅ ꯏꯕꯣꯕꯤ ꯍꯧꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯋꯥꯗꯨ ꯈꯨꯝꯃꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨ ꯐꯈꯤ꯫ ꯀꯥ ꯍꯦꯟꯅꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯔꯛꯇꯦ꯫ ꯑꯩꯁꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯗꯗꯥꯗ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯗꯗꯥ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯤꯟꯇꯦꯛꯁ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯠ ꯐꯥꯠ ꯃꯤ ꯑꯃ ꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯂꯦꯞꯄꯝꯃꯒ ꯆꯪꯈꯤꯕ ꯑꯗꯨꯃꯥꯏꯅ
ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯍꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯅꯗꯤ ꯎꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯁꯨ ꯎꯍꯧꯕꯅꯤ ꯈꯨꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯣꯏ ꯉꯁꯤꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯈꯤꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯗ ꯈꯨꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯒꯤ ꯁꯣꯔꯥꯠꯁꯨ ꯑꯁꯨꯝ ꯅꯛꯁꯜꯂꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯁꯣꯔꯥꯠ ꯅꯛꯁꯜꯂꯛꯄꯗꯨꯗ ꯁꯣꯔꯥꯠ ꯃꯌꯥ ꯑꯩꯈꯣꯏꯒꯤꯗ ꯑꯍꯤꯡ ꯂꯦꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯍꯌꯦꯡ ꯁꯣꯔꯥꯠꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡꯁꯤꯗ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥ ꯆꯍꯤ 7ꯃꯨꯛ ꯁꯨꯔꯕ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯀꯥꯗ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯉꯒ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯩ ꯎꯒꯦ ꯍꯪꯉꯨꯕꯗ ꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯔꯒꯁꯨ ꯇꯥꯕꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯥ ꯑꯗꯣꯝꯗ ꯆꯪꯍꯜꯂꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯁꯨ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯅꯤꯡ ꯃꯌꯥ ꯁꯨꯝ ꯀꯞꯄꯒ ꯆꯠꯄ ꯃꯈꯣꯟ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯥꯝꯅ ꯋꯥꯅ ꯕꯕꯥꯒꯤ ꯁꯣꯔꯥꯠꯁꯤ ꯑꯀꯤꯕ ꯃꯔꯛꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯁꯣꯔꯥꯠ ꯍꯦꯛ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯏꯆꯟ ꯀꯧꯖꯩ꯫ ꯃꯇꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤ ꯍꯣꯏꯗ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯂꯝꯁꯤ ꯌꯥꯝꯅꯁꯨ ꯂꯥꯞꯄ ꯑꯣꯏꯗꯦ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ꯫ ꯇꯦꯜꯍꯧꯗꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯕꯦꯝꯃ ꯃꯆꯥꯗꯨ ꯑꯩꯈꯣꯏ ꯕꯦꯝꯃ ꯃꯆꯥꯗꯨ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯕ ꯑꯃ ꯂꯩ꯫ ꯑꯉꯥꯡ ꯑꯗꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯝꯗ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗꯁꯨ ꯌꯨꯝ ꯑꯅꯧꯕ ꯑꯃꯁꯨ ꯁꯥꯒꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯆꯧꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗꯁꯨ ꯇꯦꯟꯖꯩ ꯑꯃꯁꯨ ꯊꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯊꯦꯠꯂꯤꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯁꯨ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯁꯟꯗ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯃꯈꯥꯗ ꯌꯣꯠ ꯑꯃ ꯀꯣꯡ ꯂꯥꯎꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯥꯗ ꯇꯥꯔꯤꯈꯤꯕ ꯌꯣꯠꯀꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯤ ꯑꯃꯅ ꯀꯨꯡꯈꯠꯂꯒ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯨꯛ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯃꯊꯛꯇꯒꯤ ꯌꯣꯠ ꯊꯥꯗꯔꯤꯁꯤꯅ ꯑꯗꯨꯒ ꯀꯅꯥꯅꯣ ꯁꯨꯃꯥꯡꯗꯒꯤ ꯀꯨꯡꯈꯠꯂꯒ ꯆꯠꯈ꯭ꯔꯤꯁꯤꯅ? ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯃꯣꯟ ꯈꯟꯗꯨꯅ ꯑꯩꯁꯦ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯉꯔꯥꯡꯒꯤ ꯄꯨꯡꯐꯝ ꯃꯇꯝ ꯑꯗꯨꯃꯛꯇꯗꯅꯤ ꯃꯊꯛꯇ ꯃꯤ ꯑꯃ ꯀꯣꯡ ꯀꯥꯈꯠꯈ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯆꯧꯕ ꯃꯈꯣꯜ ꯑꯃ ꯃꯈꯥꯗ ꯂꯪꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥꯗꯒꯤꯅ ꯑꯃꯨꯛ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯜꯂꯒ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯟꯅ ꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯋꯥꯔꯤꯗꯨ ꯃꯥꯆꯧꯕꯤꯗ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯆꯧꯕꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯃꯐꯝ ꯆꯥꯗꯕ ꯄꯣꯠ ꯊꯝꯕꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯅꯪꯅ ꯇꯥꯏ ꯍꯥꯏꯔꯤꯗꯨꯅ ꯍꯨꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯣꯏ ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯌꯨꯝꯁꯤ ꯍꯨꯏ ꯑꯃ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯤꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯆꯧꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯏꯁꯥꯗ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯛꯑꯕ ꯃꯇꯨꯡ ꯃꯥꯆꯧꯕꯤꯁꯦ ꯃꯩꯔꯥ ꯊꯣꯛꯄ ꯑꯃꯨꯛ ꯊꯣꯛꯏ꯫ ꯃꯇꯝꯗꯨ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯇꯝꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯕꯥꯆꯧꯒ ꯑꯩꯒ ꯈꯛ ꯂꯩꯍꯧꯏ꯫ ꯃꯥꯆꯧꯕꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯣꯏꯒꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯁꯤꯗ ꯃꯤ ꯈꯔ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯆꯧꯕꯤꯒ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯀꯤꯕꯗ ꯌꯨꯝꯗ ꯅꯣꯡꯉꯥꯜꯂꯒ ꯍꯜꯂꯁꯤꯔꯥ ꯐꯥꯎ ꯅꯤꯡꯉꯝꯃꯤ꯫ ꯕꯥꯆꯧꯁꯨ ꯇꯨꯝꯕꯗ ꯅꯥꯈꯣꯛ ꯃꯈꯣꯟ ꯍꯧꯅ ꯇꯨꯝꯃꯤ꯫ ꯕꯥꯆꯧꯒꯤ ꯅꯥꯈꯣꯛꯄ ꯃꯈꯣꯜ ꯑꯗꯨꯒ ꯑꯩꯁꯦ ꯇꯨꯝꯕꯁꯦ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯐꯣꯟ ꯃꯦꯠꯂꯒ ꯃꯥꯆꯧꯕꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡ ꯈꯤꯇꯪ ꯊꯦꯡꯖꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯆꯧꯕꯤ ꯍꯜꯂꯛꯄꯒꯤ ꯃꯑꯣꯡ, ꯃꯈꯣꯏ ꯌꯨꯝꯌꯥꯏ ꯀꯥꯁꯤꯗ ꯀꯣꯛ ꯃꯤ ꯑꯃ ꯆꯠꯄ ꯃꯈꯣꯟꯁꯤ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯃꯥꯆꯧꯕꯤ ꯅꯪ ꯍꯜꯂꯛꯑꯕꯣ ꯍꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯆꯧꯕꯤ ꯁꯨꯝ ꯀꯧꯔꯒ ꯂꯩ꯫ ꯀꯣꯟꯅ ꯊꯪꯗ ꯏꯁꯥ ꯏꯇꯣꯝꯗ ꯀꯤꯕ ꯑꯃ ꯄꯣꯛꯂꯛꯏ꯫ ꯋꯥꯈꯟꯗꯁꯨ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯆꯧꯕꯤ ꯅꯠꯇ꯭ꯔꯕꯖꯥꯔꯅꯦ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯁꯨ ꯊꯣꯡ ꯍꯥꯡꯇꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯤꯅ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯆꯧꯕꯤꯁꯨ ꯇꯣꯏꯂꯦꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯕ ꯃꯈꯩ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯀꯥꯗꯨ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯜꯂꯒ ꯃꯥꯆꯧꯕꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯆꯧꯕꯤꯁꯨ ꯊꯦꯡꯉꯀꯥꯟ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯥꯆꯧꯕꯤꯅꯁꯨ, "ꯏꯆꯟ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏꯍꯧꯒ ꯍꯧꯔꯕꯣ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯁꯦꯡꯅ ꯑꯗꯨꯝ ꯃꯥꯆꯧꯕꯤꯗ ꯍꯥꯏ,
ꯃꯥꯆꯧꯕꯤ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯅꯔꯤꯁꯤ ꯃꯥꯆꯧꯕꯤ ꯅꯣꯏ ꯈꯪꯗ꯭ꯔꯣ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯆꯧꯕꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯥꯆꯧꯕꯤ ꯍꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯌꯨꯝꯌꯥꯏꯁꯤꯗ ꯀꯣꯛ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯁꯤꯁꯨ ꯃꯅꯨꯡꯗ ꯃꯔꯨꯡ ꯃꯤ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯇꯧꯏ꯫ ꯃꯥꯆꯧꯕꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ, ꯅꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯩ ꯇꯧꯈꯤꯕ ꯌꯥꯎꯒꯦ? ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤꯅ ꯉꯝꯗꯅ ꯏꯃꯨꯡꯁꯤ ꯂꯥꯏ ꯏꯜꯂꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯥꯆꯧꯕꯤꯁꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯦ ꯅꯃꯥꯍꯣꯏꯗꯤ ꯂꯣꯏꯅ ꯈꯪꯅꯕꯅꯤ, ꯑꯩꯅ ꯅꯪ ꯀꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯃꯃꯥꯡꯗ ꯍꯣꯡꯉꯛꯏꯕ ꯌꯨꯝ ꯑꯅꯧꯕ ꯑꯁꯤ ꯂꯥꯏ ꯁꯥꯟꯅꯕ ꯏꯃꯨꯡꯅꯤ꯫ ꯃꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏ ꯊꯥꯖꯟ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯣꯏ ꯍꯣꯡꯉꯛꯇ꯭ꯔꯤꯉꯩ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯍꯦꯛ ꯍꯣꯡꯉꯛꯈꯤꯕꯗꯒꯤ ꯏꯃꯨꯡꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ꯫ ꯑꯗꯨ ꯅꯪꯁꯨ ꯀꯤꯔꯅꯤ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠ ꯊꯥ ꯐꯠꯇꯦ ꯍꯪꯆꯤꯠꯀꯨꯝꯕ ꯑꯣꯏꯅ ꯅꯪꯁꯨ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯃꯥꯆꯧꯕꯤ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯀꯤꯔꯦ, ꯑꯗꯣ ꯑꯩꯁꯦ ꯍꯪꯆꯤꯠ ꯊꯤꯟꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯍꯌꯦꯡ ꯆꯠꯂꯤꯅꯤ ꯍꯥꯏꯕ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯥꯅꯨ ꯊꯣꯡꯕ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯑꯃꯁꯨ ꯍꯧꯗꯣꯔꯛꯏ꯫ ꯏꯆꯟ, ꯑꯩꯈꯣꯏꯗ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪ ꯕꯥꯆꯧꯒꯩꯒꯁꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯉꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯥꯆꯧꯕꯤ ꯆꯠꯂꯨꯅꯨ, ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯃꯣꯏꯅ ꯉꯝꯍꯟ ꯌꯥꯄꯣꯠꯇꯦ꯫ ꯀꯅꯥꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯁꯤ? ꯃꯥꯆꯧꯕꯤꯅ ꯑꯃꯨꯛ ꯃꯧ ꯑꯃ ꯂꯩ ꯑꯗꯨꯅꯅꯤ ꯁꯥꯟꯅꯔꯤꯁꯤ꯫ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯨꯏ, ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯆꯧꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯁꯨ ꯍꯌꯦꯡ ꯆꯠꯂꯅꯤ ꯈꯟꯕꯗ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨꯗ ꯃꯥꯆꯧꯕꯤꯒ ꯕꯥꯆꯧꯒ ꯂꯩꯍꯧꯅꯤ ꯈꯟꯕꯗꯁꯨ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯄꯣꯛꯑꯝꯃꯤ꯫ ꯃꯥꯆꯧꯕꯤꯒ ꯑꯩꯒꯤ ꯍꯌꯦꯡ ꯆꯠꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯃꯈꯣꯏꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯆꯠꯄꯗꯧꯅ ꯆꯩꯁꯨꯁꯤ ꯀꯣꯛ ꯁꯨꯔꯒ ꯆꯠꯄ ꯀꯩꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯤꯠ ꯅꯥ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯆꯧꯕꯤꯁꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯥꯆꯧꯕꯤ ꯀꯔꯤꯅꯣꯃ ꯆꯠꯂꯦ ꯆꯩꯁꯨ ꯁꯨꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯆꯧꯕꯤꯅꯁꯨ ꯅꯪ ꯀꯤꯒꯅꯨ, ꯏꯕꯥꯅꯤ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯕꯗ ꯃꯈꯣꯏ ꯆꯥꯛꯈꯨꯝꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯨꯔꯒ ꯁꯨꯝ ꯆꯪꯈꯤꯕ ꯑꯃ ꯃꯥꯆꯧꯕꯤꯒ ꯑꯩꯒꯅ ꯎꯍꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯗꯨ ꯎꯕꯗ ꯀꯤꯕꯗ ꯏꯁꯥꯁꯦ ꯀꯩꯗ ꯍꯥꯏꯔꯨꯅꯤ꯫ ꯑꯍꯤꯡꯗꯨ ꯀꯤꯗꯅ ꯑꯩꯁꯦ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯥꯆꯧꯕꯤꯒ ꯕꯥꯆꯧꯒꯅ ꯑꯩꯁꯦ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯃꯤ꯫ ꯃꯥꯆꯧꯕꯤꯒ ꯕꯕꯥꯆꯧꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯑꯀꯤꯕ ꯃꯁꯛ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯟꯕꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ, ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯣ ꯏꯃꯥ ꯕꯕꯥ ꯃꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯐꯖꯅ ꯁꯥꯔꯕꯗꯨ ꯍꯣꯡꯗꯣꯛꯈꯤꯕ ꯍꯥꯏꯔꯤꯁꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯃꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯆꯧꯕꯤ ꯍꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧ꯫